President Trump na US Independence ki chani ge yankhai suba ko mon thoram da saruk yakre US President Donald Trump na Washington da laiba National Mall da political rally amaga loina na lebak asigi ningkha tamba chahi chani yankhai suba thoram da saruk yakre thoram asiga loina na hanagi President Joe Biden gi administration gi maral laire haina lauthoklam laba mioi taruk maral kopi baga loina na makhoi sing adu South Dakota da thakre haire United States sinba thungna America da lairiba miyamna maingan gi kumhai amasung parade ka loina na Patriotic Holiday gi thoram pangthokre kumjai ing mising amaga chatreka marifu khumfu tara taruki July 3 da Britain da Declaration of Independence khuyek pinakiba chahi chani gi yankhai falak pagaloina na isai nomai gi thoram sing loina na chahi gi thoram asi mapung phana pangthoki numit asida US President Donald Trump na leibak asi sem khibagi puwari bu na hauna na ningsing khibaga loina na numit asi New American Golden Age ni haina su singthaki ngasidi America gi mipum khudimak maningmakha tamle haina President Trump na phongdokhi baga loina na leibak adugi state ama oiriba Philadelphia da mapugi matinga loina na Declaration of Independence khuyek pinakiba asina leibak asibu hena mapangal kangkhathan batanatana malengi miyam da chawthok chaba amasung hena ina khunhalle haina su makhata na phongdokhi